Hauzik thokliba irang asina khamthengna sokhalaba pre-primary, primary, upper primary, high school amadi higher secondary gi thakta tamliba mahairoi singi damak akhanaba package ama lauthokpa mathau tare haina mahairoi lok mari gi apunba ama oiriba Joint Students Coordination Committee JSCC na phongdorakle hiramasigi matangda JSCC gi convener Hizam Rosan na kude piraga thadorakpa cherol amana hai irang asina maram oiraga relief camp singda changjafam lawriba mahairoi sing ase pukning wakhal lupna mahai tamba phangdabagi mathakta mahai machine tambada changdaba yadraba machak sing awatpana pik thalle tungi yumbi oirakadaba mahairoi singgi tungi fibam kari oigadagi haiba tamba ngamtri maram aduna pre-primary thaktagi hauraga higher secondary thak phawbada mahai tamliba mahairoi singi damak lengakna akhanaba package ama lauthokpa mathau tai Manipur ke district khudingmakta kumja English ngani sukna kun mari English ngani sukna kun mangagi academic session asigi damak ming chalaba relief camp ta changjafam lawriba mahairoi ge masing asi lising taramathoi chatru kuntramathoi ne hauzik ZDO gi makhada mari leinaba lenga asigi department singna hauzik yengsiliba sidagi hena kupna yengchil hanba mathau tai cherol asina makhata na hai JSCC na ngasi Bishnupur district ke manung chanlaiba Fubala High School Sunu Sipai amadi Mangol Nganbi College ta hangba relief camp singda changjafam lawriba mahairoi singda textbook notebook pencil pen chingba school amadi atai mahai masin tamada tangai fadana changba potlam kaya khasinaki atai lemhoriba district singda su irang asike chaitheng phanglaba mahairoi singda JSCC na makata na asiguma tengwang ase pigani JSCC na lebaki damak changselakpa thabak thauram singda miyamna su mapung phana sawat piu haina cherol asina makha tarakli